Yes, I'm telling you, you are not weak. Weak is your mind. I had a sound tone hiding Madudi, Nahak natte sollibase, Nahakki wakhalduni, Nahakki wakhal say, Amutang Nangi Makada Tamungam lava, Nangi mind say, control to Wungam lava, the strongest mind set up to Wungam lava, Nahak Kodimak to Wungam, Nahak say, Yapson but Mishak Amani Haina Kangan, Nahana Nasa say, I dishi Wungam Loy Kalibumake, Hena Sontar to Napunzido, Mang Takpa, Zanapum Kandraba Punsiamo in a Loyado River. Maramasina Nahana Nahaki mind say, control Namnabagidama, Nahanga quite the hand, but the Kangadamasa. I couldn't make Namgani haibase. Masigi chap saba Tazaba Manangi wakal the Nahakpada. Tazabu, Nahak, my partner of Nahakki pandam do pandam hotnarakpada, Nahak season Nagadaba, quite the Maruibu Kulaisha, Nangi wakhalduni. Your mind is the most powerful weapon for you. Maramasina, Nahakki wakhal say, control Namnabo Honabamadi, Nangi wakhal say, a home will lack Nabo Honabaduni, housing Nahakatagaba, quite the Maruibase. Your mind is always thinking about negativity. Nahakki wakhal say, Matampunamak Taina, Onabada Kangale. I have Masi Karamainangam doino, I masi Karamna, my park doino, Masi Oiruida, Masina Tabama Yengeda. Always you have options because you don't have confidence. Nahana Lozaba, Nushiduna Pandunu Luhonglaba, Nupa Natraganupi, Pamlatre, Masak Tizalagle, Piba Muti, Kairi Haiduna Home Weaver. Nahak, at this Tobatavani, Yana Batavani. Apam pam the tanaduna nangna pam liba nangna ohening liba mongdo ohenba ngamna ba honabaduni mapuroiba mo ina nangna lawgada thoktaksi just like that nahaki pandam se kaidong nong do hongloida nahaki wakhalna lakpa negative mindset sing maram oiraga nahaki pandam do option thamna ba honaroida don't change your goal, change your strategy. Nahakna yamna thajakhiba soidana phangba ngamgani khankiba nahaki pandam kodong thiba kharana maram oiraga kaidong nong do hongloida hongadabadi nahakna chaliba lambi pandam do fangnaba honabada nahaki thazaba sum manglaklaba maithiba sum henjelaklaba adu erabadi nahakna chaliba lambi do hongba tai atopa lambi thiba tai nahakna Guwahati da aruba thabak ama chatkadaba du makhagi lambi da landslide natraga banna maram oiduna chatpa yadrabadi nahak nongthaki lambi plan tawba tabani asumda nahaki pandam kaidong do hongloidaba hongadabadi nahakna chaliba lambi do because of weakness of your mind always you give negative instructions to your brain. Then your brain gives negative actions. Eikhoina eikhoigi wakhal se sonbana maram oiraga eikhoigi brain se the negative instructions in matam punamakta piduna lai oiroi ngamloi kanaroi leite mateng pangbina ba yaude support leite asiguma mayam sina nangi brain da leibana maram oiraga brain dagi nangon the negative oiba thawong sing tawruna ba yathang pirakan maram asina eikhoina eikhoigi brain se the positive instructions oina pina bu honagadabani possibility thigadabani difficulty nati solution thigadabani problem nati amuktan hanna ningsingjage possibility thigadabani difficulty nati solution thigadabani problem nati hiram kudimaki possibility matam puramakta leigani solution leigani eikhoigi mind ase makhal ani thongda khang haisinga nei madudi conscious mind amasung subconscious mind khudam oina nahakna tumba matamda mapung phana tumkiba mathau karimata tawdaba brain gi sharu khara yaugani masibu conscious mind haina khangne aduga eikhoina tumba matamda fawba mathau adumak tawraga leiba brain gi sharu asibuna subconscious mind haina khangne tasengna haiba brain gi sharu subconscious mind asidi nongmada pung kunmari hapta amada 24/7 hours sahida 365 days mathau tawduna leigani haiba subconscious mind asinani eikhoina numit khudingi challiba chariba lengliba warep lauriba chaningba hainingba pokhaliba punamakse haibadi miyoiba mana tawriba thabaksinga asigi 95 to 99% di haiba subconscious mind asina daita lawi haina scientists singa fongdoi Masina conscious mind dagi mapangal lebasu saru chama hel aduga masibu habit mind oina onthongna ba hotna ba haibasisu araiba madinati maram masina strongest mind oina bagidama amadi subconscious mind asibu habit mind amasung mapangal kanna matam punamakta active oiraga leinaba amadi nahaki pandam ado fangnaba hotnarakpada mathau ningthina tawraga leinaba gidamak makhagi 5 secret steps singa se numit khudingi nahakna phamung changdringai soidana pangthokadaba ahanbada plan the day Eikhoina numidangi tumnabagidamak phamung changdringai hayeng numit asigi anganba ayuktagi numit taba fawbada tawgadaba thabaksing masa khaina sembiramgadabani
hayeng ai pung kya da hogatkani khwaidagi maruoiba thabaksina karino USA ge fawa author Tim Ferriss na asomna hai if you want to win the day you have to win the morning maramasina ayuk nganna hogatpa sajil tawba anganba ayuki asengba nungchit haksang da phon ba haibase numituma nahakna wakhal nuaina haksang phana amadi positive minded oina leibada achoba mateng oigadoribani masi punamak nahakna phamung changdringagi mamangda yathoklamgadabani review your goal nahakna angang oiringai cycle thoba hainaba hotnarakpada kayaraga hanna tuki sokpa panba yauki adubo hainingbadugi mayaina hanjin honakibana nahak cycle thoba ngamduna haujikti motorbike scooter amadi car fawba thoba haireglibani asana nahaki goal se numit kudingi tumlamdaida tattana ningsingba mathau tai nahakna ningkiba punchigi pandam nahakna khankiba manglan numit kudingi ningsinggadabani masina eikhoigi subconscious mind tattana yahenduna nangi manglan duga mari leinaba reaction tholaknaba honagadabani just remember our subconscious mind is worked through repetition nahakna manglando journal oina ithoktuna numit kudingi hauna pathokpa yai natraga visualize tawduna yekthokduna natraga print tawduna numit kudingi ugadaba mafam amada thetpasu yai ahum subada practice gratitude thagar wahi haibase yamna maru oi American author Jack Canfield na sumna hai gratitude is the single most important ingredient to living successful and fulfilled life thagar wahi amadi thaujal haiba matau utpa haibase khwaidagi maru oiba mai paknaba hotnarakpada amasung mapung pharaba punchi ama oibada changdraba yadraba hiramamani mahakna makhatana sumna hai nahakna tumdringagi mamangda marup mapang amada icham chamna message oina natraga mail oina natraga imungda laiminariba miyoi amada hekta natraga loinabi iburoibada karigumba hiram amagi maramda thagat wahi appreciation thankfulness gratefulness utpa yai asumna kanagumba amada thagat wahi piba natraga thaujal utprasina adongi wakhal pikna khalambadagi chauthokpa ngamalle nahaki wakhal se pixel hande thabak oina amuktang pangthoklaga yengbiu wakhal kari fawbagi adumak khanglakane masi tayang lobigano tabada kasu leitaba moina khalambadi yai adubu amuktang feel tawba ngamnaba honabiu haujimak khansi nahakanada thakurahi piningbagi natraga thaujal uningbagi mari subada ask your subconscious mind for the answers Thomas Alva Edison asumna hai never go to sleep without a request to your subconscious mind mahana wafam ase hairibagi maramdi aina ngasai haijakibadugumna eikhoina tomba matamda eikhoigi subconscious mind asidi adomang mathau tawduna leibani maram asina phamung changjengegi mamangda aingonda toliba senphamsi karamna singdokpa ngamgani ngasai maga saunabada mahangna haikiba wafamdu nungaikidreda ainadi mabu aduki matik nungsijaba aduga mana atopa nupa amaga saminakiba ainadi magi namak thawai asi fawba kathokpa ngamgani khalluri aduga madi atopa nupi amaga nungsinaramlaba laksakhreda magi mathakta karamna laman chingani asigumba nangi subconscious mind aduda negative instructions sing pishalabadi masigi reaction su nongalakpada negative adumak pithorkani masi khanbagi mahutta nahaki punsi se karamna ahongba purakpa ngamgani ai karamba business ama hongdoksige ai karamna crorepati oigani ai karamna aigi punsigi aigi business project asi mai pakani ai ha karamna Olympic gold medalist oiba ngamgani asumna nahaki punsigi pandamga mari leinaba problem singi solution oina theminasi ningsingba yai nahakna tumlamdagi matamda noma yamna maru oiba adumak ningsingduna leiba wahang amaga loinana tumkiba aduga makeup tholaklaga ngaihaki matungda madugi paukhumgi wakhalon lakiba numit yaukibra yaubirabadi maduna subconscious mind ase 24/7 mathau tawraga lei haibadugi sakhini maramasina eikhoina tumdringagi mamangda awaba nungaitaba wakhal lama khallaga tombagi mahutta adongi subconscious mind asida adongi punsigi pandamga mari leinaba wangsing hanglaga pothabiu pakhum phangnaba honabirunu ningsingbiu adongi conscious mind asidagi subconscious mind asina saruk chama mapangan kanba hele ahanba numit amadi anishuba numitta masigi kannaba phangkidaba yai adubu leptana tawgiu noma nahaki wahang adugi paukhumna soidana nanakta ningaidana leplaragan manga subada hypnotherapy eikhoigi subconscious mind ase program amagi matungina mathau tawriba haibadi mathang manau kaidaba lambi amada challaga leiribani maramasina masibu ahongba purakpa haibasi mahakna chalamliba lambi aduda changlaga ahongba puraknaba honabaduni maruwaribase
masi hypnotherapy amagi matingna ahongba puroknaba honaba yai masigidamo eikhoigi brain wave ase downgrade tawduna eikhoina angang oiringai kodingma khangninglakpa tamninglakpa hainingbagi stage theta brain wave ta kumtharaknaba honagadabani masi eikoi isana tawba ngamnaba honabada luna thoklabasu certified tawraba hypnotherapy ama tanaba yai natraga online hypnotherapy audio singsinaduna pothabasu yai masi hanjen hanjen pangthok pigadabani masina eikhoigi subconscious mind ase ayhangna pamliba hiram maduda laihanba ngamnabagidama khwaidagi afaba pambaini haina america gi subconscious mind gi maramda kupthana nainariba dr bruce lipton asomna eikhoigi subconscious mind ase strong ohenduna sotharuraba eikhoigi wakhal ase mapangal kankhalanduna nangi tawbangam capability adu amutang puthoknaba honase eikoi soidana eikhoigi punsi lambi sida mai paklaba misakama oidaba yadabani punna hotnaminnaduna punna sakhonmindarase wafam kharsiga loina nangasi gi damaktadi punsi maikena mayamdagi kainanabagi yathang nijari